Akasvani Imphal, Chitrabhanu Chitrabhanu na pau pazari, ahanbada maru eba pau. Chama kumapan suba mareba ningbasing inimit palanga si Manipur da pangthok na kre. Mukhyamantri N Biren Hairi, Naga Santi gi warushin purapada Manipur gi ngamkhoi kairoi, kana amata na Manipur thugaiba ngamloi. Manipur COVID-19 positive oiba mioi amashung asi Imphal gi Rims Hospital la laikidre, naung na mioi chama kuntra positive oire. Bharat ki apunba COVID-19 positive oibagi masingi chada humbudra hena laina asitegi naba phakre amashung Pradhan Mantri Narendra Modi na ngasi video conferencing kutangda transparent taxation honoring the honest platform hogdokre. Chama kumapan suba mareba ningbu singi numit palanga se Manipur gi tongan mafam singda pangthok nakhi numit asida mamalai ba kitamak thawai kakraba athobu singi mafam da sardan jadi katki ningsing biyali sing ngachani pan matfudara mathoi gi ngasi numit asida British candidate amasung thangal general yauna athobu sing British na makhoi gi mayokta lal hawi haibi gi damak fasi tokduna hatki numisiga mari lenena raja sarkar na sinduna ngasi anganbada Imphal amasung akoiba mafam singda Lebak Ningbagi Isai Saktuna Pravat Ferry Chatki, Tungda Moirangkom the Leba Hicham Yacham Patki Birti Kendusiki Samadi, Konung Lampak Leba Tangal General Gimandi, Kangla Utra Amasung Atobo singing Sinkuvam Sahit Minada, Mukhyamantri Nongthombam Biren Singh Luchingduna Haika Leka Tamki, Manipur Rifles ki contingent amana last post konki, gun salute Puduna Ikai Kumnaba Utki. Said Minada Pami Singawari Sanabada Mukhyamantri Nongthombam Biren Singh Hai Leba ki tamak kathrokhaba athobu singi lingzat amasung wakalon adu ekhoi pumnamukna tamjaningai oi maduna raja asida amata oibagi saktam hena chasin hanbada achobo mating oigani Ngasi numisida ina Manipur gi praja miyamda ana message ma pining di mandi mal kathokhraba leba ki damda kathokhiba ningkha tamna gi damda kathokhiba dugumba gi makhoi gi lingjen makhoi gi wakhalondo akhoi ngasi gi mirol punamakta madugi laihaningi madugi wakhal khaktu da akhoi Manipur da apun masakam sagatpa ngambani Manipur da pun hingma ngambani aduna makhoi gi kathokhraba duguma thoba thobi singi wakhalon aduga iroina na tungi mirona salaga Manipur si amatta oina akhoi leminari basing tam punamak amatta oina leirakanda akhoi unity Kugi strength adu utse haidana ai mayamda appeal tongningi Tharum aduda Upo Mukhyamantri Yumnam Joy Kumar Singh Mantri Singh MLA Singh Raja ki Chief Secretary DGP Civil amasung Police ki mukok tongbo official Singh saruk yakhi Raja sida COVID-19 laisa ki fiva masi yenglaga ngasi Imphal pangthokpa mapung iba tharum aduda miyam tinbagi chang hanthakhi Manipur Pradesh Congress Committee na sinduna mereba ingbasingi numit Tharum Imphal Congress Bhavan da pangthoki maduda dol ge President M Okendro CLP gi luchingba Okram Ibabi Singh amasung Congress Working Committee gi members ri ge khangamna luchingduna athobu singi photo da laikatuna ikai khumna utki Bharatiya Janata Party Manipur Pradesh nasu ngasi dol asigi office da mereba ningba singi numit Tharum pangthoki Jiribam da Paripuri athoba ningsing lup amadi Jiribam da leiba sangsan kyana punna mareba ningba gi numit Tharum ningsing khul biodiversity park da pangthoki miyam na bir tikendo zi thangal janar amasung pongna brajaba sigi mitam da laikatuna ikai khumna utki Thawbal amasung Bisnupur Zilla dasu district administration na sinduna palan Tharum asi pangthoki Senapati Zilla gi mayankhangda mereba ningba singi numit thangal civil society organization na sinduna pangthoki Tharum asi Rims Imphal United Meitei Pangal Organization Manipur Kaksing Khunok Chakot Hanbal Loop Kakching Patriotic Writers Forum Manipur nasu pangthoki Assam Pradesh Manipuri Association Hozai na sinduna numit asigi palan Tharum Hozai dasu pangthoki ngasi Manipur gi mapanda leiba Manipuri tabam atei mapam sing dasu mereba ningbagi numit Tharum pangthongnabagi pau phangi Mukhyamantri N Biren Hairi Naga Santi gi wari gi warushin ama purok chingai da Manipur gi miyang gi mo logani haina thazaba kendra sarkar na pirakhiba lei ngasi sahi minar da mareba ningba singi numit palan tharong ga mari lene na haika leka tamlaba matungda pangmi singa unabada Mukhyamantri na hai Naga Santi gi wari asigi warushin purapada Manipur gi ngamkhai kai gi ni haibagi mi painingai leite Manipur kairoi kana amatana Manipur thugai bangamloi
Manipuri civil society yauna ai samak chalaga unarure madudai waroi nama porokcheng mamang da akhoi Manipur gi miyam gi motsu tagani logni habasi yamna assurance lay aduna Manipur gi miyam na karsu masidai da akhoi mi painingai laite Manipur kairoi Manipur kaiba ngamoi tugai basu ngamoi akhoi punna laigani habu Manipur COVID-19 asi community ki thakta labor lecture oirabara haina paumi sing hangbada Mukhyamantri N Biren na huzimaki oina lecture asi community thakta sandokle haiba yadri hiramasida akhang ai singna yingsilli Marebagning basingi numi kamari lenena Rajya Sarkarna Manipur Police Personnel Tarahumdida Chief Minister Police Medal for Gallantry amasung Police Personnel Taratana Chief Minister Police Medal for Outstanding Devotion to Duty gi mana piregani haina lok thokre tabiriba pawasi Akasvani Imphal dagini Manipur COVID-19 positive oiba mioi amasung asi Imphal gi Rims Hospital da lekhidre mahak tharaga Rajya asida hauzik fawada COVID-19 positive oiba lekhideba mioi tarahumdui sure ngasi lekhidreba mioi asi chahi kuntra tare sure mahak mayang Imphal contact gini hauzingna lamfel sana kaithel quarter da leibani tha asik ani da sohorba nuaitaba laiho toba yauna layong khara leibadigi Rims emit togna layang lakpani ma ngasi ayuk pung tara minitara nga rom tabada lekhidabani Amarom the Rajya asida haukiba pung kumari da Central Armed Police Force ki personnel kontrama pan yaun apun bamioi chama kontra COVID-19 positive oibe thengnere nauna thengnaba casing asik manung da Thawal zila digi mioi nifu taret amasung Imphal West gi kun mari yauri Rajya asida apun ba positive case lising mari chama tara ni thoi sure nauna thengnaba positive casing asik manung da Rajya asik mioi marfu tareti mapalam da chatpegi history leite Rajya ki COVID-19 control na thador pachero man hai haukiba pung kumari da COVID-19 laina na naba miyo humpu mari naba dige fakre masi targa Rajya asida laina asida naba phakibai masing lising ani chani marfudara manga sure naba phabagi changcha da yankai manga dasmik nipa nama yaure Hausi Rajya asida apun ba active case lising machani pansum na mari laing chathari masig manung da Central Security Personnel chatre humpu humdoini aduga lemhori ba miyo lising masum na nipuma toina Rajya asigi miyo shini None zila gi longmai part 4 Peaceland da leiba miyo ama COVID-19 positive oibedegi zila asigi Deputy Commissioner na mapam asibu containment zone haina ngasi lok thokre aikoi gi tamenglong pangmi agui kangmaina none zila da leiba COVID-19 hilachi ki pawpal duna hai haukiba numitare ni asida none headquarters da COVID-19 positive oiba miyo masing leptuna hengalakli Chayolis da district administration na none headquarters ki tongan ba mapam tarupu containment zone haina lok thokle Haksel Mantralon hai varaki apunba COVID-19 positive oiba misingi chada humpudra hena lena asdegi naba phakre hauzik pawada leba asda mioi lak 30 lising marfudra manga hena lena asdegi naba phakre amasung naba phagalapagi chang chada humpudra dasmik taret yaure leba sigi haksel gi lamba thabak torba singna COVID-19 test obi chang hengathanba anaba single loiner ba mioi sing ningtina tidokpa amasung matik chaba laing pibadigi naba phagalapagi chang asi hengalakpani hauki ba pung kumari daleba asida COVID-19 naba mioi lising Yankai taruk chahumar fuga humdoi naba phakre COVID-19 ki active case ki masing hantaratuna hauzik sada kuntaret dasmik ani taret tamak oire Mantralon hai maling oineng nabada Bharat laina asi sibi ki masing kwaidi ki hantana leiduna chad ani gi makhada leiri Kendra Sarkar na hauzik fawada Rajya amasung Union Territory sing yauna tongan institutions singda N95 mask koti ahum amasung PPE koti amal lakuni pan yenthokre Haksel Mantraloi na hai Rajya amasung Union Territory Sarkar singna COVID-19 lasset asi thenana ba honabada Kendra Sarkar na lemna hidak langtaki mating piri Sarkar na hariba polam sing asi mamang da mere bagtagi puslaktuna piram labasu Hauzikti Textile Mantraloi DRDO hidak langtak saba company sing amadi leba asida based over industry singa khusam naraga PPE N95 masks amasung ventilator sing puthokle Haksel Mantraloi na huzi fawada Bharata Sajava ventilator lising kunithoi gi matakta Rajya amasung Union Territory sing da pikre mashina Atmanirbhar amasung Make in India hena thongna haple Mizoram Sarkar na Rajya adu COVID-19 ki testing capacity hingan ba rapid antigen test kit lising tara lenana ba warip lawre Rajya gi Mukhyamantri Zoram Thangana waf masingarang Sarkar gi mukok thongba official sing NGO amasung church ki musing amadi doctor gi association singa punna pangthopa mipam amada phungdokhibani Sarkar gi pawn hai Rajya sida COVID-19 case nom gi hingalikli ba sigyeng laga haksel gi sana kangnu sin hena saksin hanaba inna ba warip lawkhi
Marasida Hokiba Pumkumai da Raja Sida COVID-19 positive or Bemu Ematingere, Masitaraga Raja Sik upon the COVID-19 case Chatuk Nifumapan Sure, Amorum da Raja Sida Pumkumari Manunda COVID-19 positive or Bemu Emanaba Pakibadegi, housing forward the Puna, Mue Johum Kuntra Naba Pare, housing Mue Johum Taramapan lying Chateri. Russia amasung Brazil leba anina malengi ahanba register coronavirus vaccine Sputnik 5 puthokpa amasung yonba de tengbang pinanaba yana che sahi tongnakhre Russian Direct Investment Fund RDIF ki cherol aman hai ngarang Brazil gi Paraná state ta leba anina yana che adu sahi tokhibani yani se asigi matung ina RDIF na Paraná state leba pharmaceutical company Singapore Sputnik 5 puthokpa amasung Brazil yauna Latin America leba singda fanganna bohonagani Hauke baleba popo numita Russia gi Haxel mantrano na COVID-19 layang naba malingoin hanba Sputnik 5 asi register tokibani Malingyo in hauki ba pumkomai da COVID-19 anoba case lak ani lising taramari jamapan marfu ka mga theneri masi tharaga malingyo in apun balena asna naba migi machine koti ani hele haina World Health Organization na fungdokre amoron da malingi tunga baleba singda hauki ba pumkomari da miyo lising mari chani pangkuntra mga sikhe bugalone na hauzi fa wadalena astegi sikhe ba migi masing lak tare lising kuntratre chamri tratret yokre Akasvani Imphal dagi pau tabiri Pradhan Mantri Narendra Modi ngasi video conference ni khotangda transparent taxation honoring the honest platform hokdokre platform asi sel to mandraloina income tax department bu miyam na akiba pokpa tax khongapa bivak ama honbegi muhutta tax khongapa da miyam bu tengbang na ba bivak ama honnabegi pandam da hokdokpani platform asi hokdoluduna Pradhan Mantri hai tax siribam yoshina hiramasida gyan ta daba sing adu tax khongapegi thabak tawriba bivak asina ko honba na ba honagani Masing matakta tax kongopegi tabak da sinariba technology gi hauraga chaneriba niti niyam sim pumnamak miyamna khangadaba araiba mongdo ohengadabani mahagna hai lebak sige chakwa tharang da puksel sengna tax siriba miyosingna achobo thodang ama lauri makoi sing asibu tax officer singna ikai kumnagadabani aduga miyamna su tax thiba haibasi makoi gi tangai fadaba thodang ni khangadabani ngasi hokdoliba thausil asina sarkarna miyamda thajaba pikiba minimum government maximum governance adubusu hena chesil halagani masina varki tax system asibu hena phaba muongda amadi hena araiba muongda purakna bahonabada thongna hablagani hainasu Sri Narendra Modi na makha takhi Vande Bharat mission gi makhada Bangladesh ta panduna leramba Bharat macha chamuhumputare tongnaba flight ama Delhi dagi ngasi Dhaka thadokre ngasi Dhaka dagi parakhiba Air India ge flight asina leba adudagi Bharat macha purapa taret suba flight ni Vande Bharat mission gi makhada metara nipan dagi horaga Bangladesh ta panduna leramba apunba Bharat macha lisingani chanipan lom lebak sida purakre Jammu Kashmir da Bandipora police na Laskar Itoibegi tender funding module ama thugai kre amasung miyo humpare makoi digi sale oina lupa lakh mari amasung lupa lakh ama yauna bank account amasu thingsele farabasing adu Pakistan occupied Kashmir leiba la luk asigi luching basing khosam naraga thabak toba miyo shingni police na chizin hunjin badala lobu sing asina Bandipora amasung kuwara da hingsa gi thabuk chathana ba lupa lakh mapan yen thokre haiba khangbangam le police na case ama register togduna makhata na chizin bagi thabak chathari Uttar Pradesh nomgi cyber crime single palatin hengalilba asibu thingnaba Raj adugi sarkar na sahar kiyada cyber crime police station taraturu hangdokre mamang da Lakhno amasung Gautam Buddha Nagar police station da cyber crime police station hangdokrabani Raj asigi cyber crime police station sing asi hangdoknaba Raj gi mantri mandal gi mifam na ware lokhibani apunba cyber crime police station taranipan asigi telephone number sing loktokuna miyamna telephone torokpagi khudong chaba fangannabasu sarkarna ware lokhi Hozik Arwebada Marueba Pau Amukhana Chamakumapan Suba Mary Bakning Basing in Numit Palangasi Manipur the Pangtok Nakre Mukhyamantri N Biren Hari Nagasanti Warushin Purapada Manipur Gingang Pai Kairo Kanamatan Manipur Tugai Bangamloy Manipur COVID-19 positive oiba myo amasungasi Imphal Rims Hospital Laikidre Nong na myo cham kontra positive oire Barki apumba COVID-19 positive oiba missing gichada humputra hena laina astegi naba phakre amasung Pradhan Mantri Narendra Modi na ngasi video conferencing kotangda transparent taxation honoring the honest platform hokdokre Paulo Zere